ꯂꯤꯒꯗꯕ ꯋꯥꯔꯤꯁꯤ ꯀꯇꯟꯒꯤ ꯋꯥꯔꯤꯅꯤ ꯃꯌꯥꯝ ꯑꯝꯇ ꯇꯥꯕꯤꯌꯨ ꯀꯇꯟꯒꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯀꯥꯟꯗ ꯀꯇꯟꯁꯤ ꯌꯥꯝ ꯇꯟꯕ ꯏꯃꯥ ꯀꯇꯟ ꯅꯪꯕꯨ ꯏꯆꯥꯒꯤ ꯆꯤꯟꯖꯥꯛ ꯂꯩꯇ꯭ꯔꯦꯅꯦ ꯅꯪꯕꯣ ꯊꯕꯛꯇꯨ ꯑꯝꯇ ꯁꯨꯋꯣ ꯏꯃꯥ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯗꯕꯅꯤ ꯑꯩꯒꯤ ꯆꯥꯛꯇꯣ ꯉꯟꯅ ꯊꯣꯡꯕꯤꯔꯣ ꯆꯥꯛ ꯌꯣꯝꯕꯤꯔꯣ ꯁꯤꯡꯖꯨ ꯑꯃ ꯄꯤꯔꯣ ꯊꯥꯡ ꯑꯃ ꯄꯤꯔꯣ ꯅꯣꯡꯃ ꯀꯇꯟꯁꯤ ꯏꯃꯥ ꯆꯥꯛ ꯌꯣꯝꯕꯤꯔꯕ ꯃꯃꯥꯁꯤꯅ ꯆꯥꯛ ꯌꯣꯝꯕꯤꯔꯕ ꯑꯗꯨꯀꯥꯟꯗ ꯏꯃꯥ ꯆꯥꯛꯁꯤꯇ ꯏꯟꯕꯤꯌꯣ ꯉꯥꯏꯀꯥꯟ ꯏꯟꯕꯤꯔꯕ ꯏꯃꯥ ꯈꯗꯪꯁꯤꯇ ꯅꯣꯟꯕꯤꯌꯣꯅ ꯅꯣꯟꯕꯤꯔꯕ ꯏꯃꯥ ꯁ꯭ꯋꯥꯏꯐꯥꯎꯇ ꯏꯟꯊꯣꯛꯄꯤꯌꯣꯅ ꯏꯟꯊꯣꯛꯄꯤꯔꯕ ꯏꯃꯥ ꯁ꯭ꯋꯥꯏꯐꯥꯎꯇꯒ ꯏꯟꯊꯣꯛꯄꯤꯌꯣꯅ ꯏꯟꯊꯣꯛꯄꯤꯔꯕ ꯆꯨꯝꯅ ꯆꯠꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯎꯒ ꯃꯌꯥꯝ ꯍꯧꯕ ꯑꯃ ꯂꯩꯔꯝꯂꯕ ꯑꯗꯨꯀꯥꯟꯗ ꯎꯗꯨ ꯖꯝ ꯀꯛꯊꯔꯕ ꯑꯗꯨꯒ ꯇꯩꯔꯦꯟ ꯑꯆꯧꯕ ꯑꯃ ꯍꯧꯕ ꯑꯗꯨꯗ ꯆꯥꯛ ꯌꯣꯝꯕꯤꯔꯒ ꯆꯥꯔꯕ ꯃꯥꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯎꯆꯦꯛꯀꯤ ꯃꯦꯖꯤꯛ ꯆꯩꯗꯨꯅ ꯀꯣꯛ ꯀꯣꯛꯅ ꯀꯇꯟꯅ ꯍꯧꯕ ꯎ ꯍꯧꯔꯣ ꯀꯣꯛ ꯀꯣꯛꯅ ꯊꯥꯔꯒ ꯃꯐꯝ ꯄꯨꯝꯅꯃꯛ ꯎ ꯍꯧꯈ꯭ꯔꯕ ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯃꯥꯅ ꯑꯃꯨꯛ ꯃꯁꯥꯅ ꯆꯥꯛ ꯆꯥꯖꯔꯦ ꯍꯥꯏꯔꯒ ꯆꯠꯈꯔꯦ ꯑꯃꯨꯛ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯌꯥꯜꯂꯝꯕ ꯎꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯨꯅ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯗꯥꯡ ꯂꯦꯛꯑꯒꯦꯅ ꯍꯥꯏꯔꯒ ꯆꯥꯛ ꯌꯣꯝꯕꯤꯗꯨꯁꯨ ꯇꯔꯦꯟꯗꯨꯗ ꯆꯥꯊꯣꯛꯑꯒ ꯅꯨꯡꯗꯥꯡꯁꯤꯃ ꯂꯦꯛꯑꯒ ꯎꯆꯦꯛꯇꯨꯒꯤ ꯀꯩꯅꯣꯗꯣ ꯀꯇꯟ ꯍꯧꯕ ꯎ ꯍꯧꯔꯣ ꯀꯣꯛ ꯀꯣꯛꯅ ꯊꯥꯕꯗꯣ ꯀꯇꯟꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕ ꯈꯪꯗꯗꯅ ꯀꯇꯟ ꯍꯧꯕ ꯎ ꯍꯧꯔꯣ ꯀꯣꯛ ꯀꯣꯛꯅ ꯊꯥꯔꯀꯥꯟꯗ ꯎꯆꯦꯛ ꯅꯪꯅ ꯑꯣꯏꯔꯦꯅ ꯍꯥꯏꯀꯥꯟꯗ ꯀꯇꯟ ꯑꯁꯤ ꯃꯦꯖꯤꯛ ꯆꯩꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯆꯩꯅꯤ ꯑꯁꯤ ꯁꯦꯠꯂꯍꯧꯋꯣꯅ ꯍꯥꯏꯔꯒ ꯊꯥꯗꯣꯛꯄꯤꯔꯒ ꯅꯃꯥꯐꯥꯎ ꯎꯍꯟꯒꯅꯨ ꯀꯅꯥꯝꯇꯐꯥꯎ ꯎꯍꯟꯒꯅꯨ ꯍꯥꯏꯔꯒ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯁꯤꯜꯂꯒ ꯃꯃꯥ ꯎꯍꯟꯗꯕꯤ ꯊꯝꯀꯥꯟꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯈꯤꯇꯪ ꯃꯝꯂꯤꯉꯩꯗ ꯃꯥꯅ ꯂꯣꯟꯅ ꯇꯧꯗꯣꯏ ꯌꯨꯝ ꯐꯖꯕ ꯊꯣꯛꯎ ꯀꯣꯛꯅ ꯊꯥꯔꯀꯥꯟꯗ ꯐꯖꯕ ꯊꯣꯛꯑꯒ ꯄꯨꯈ꯭ꯔꯤ ꯐꯖꯕ ꯑꯃ ꯊꯣꯛꯎ ꯀꯣꯛꯅ ꯊꯥꯔꯀꯥꯟꯗ ꯐꯖꯕ ꯊꯝꯕꯥꯜ ꯑꯃ ꯊꯣꯛꯎ ꯀꯣꯛꯅ ꯊꯥꯔꯀꯥꯟꯗ ꯊꯣꯛꯈꯔꯦ ꯍꯩꯃꯟ ꯂꯩꯃꯟ ꯐꯖꯕ ꯑꯃ ꯊꯣꯛꯎ ꯀꯣꯛꯅ ꯊꯥꯔꯀꯥꯟꯗ ꯊꯣꯛꯈꯔꯦ ꯑꯗꯨꯀꯥꯟꯗꯅꯦ ꯏꯃꯥ ꯑꯩꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯣ ꯍꯧꯕꯤꯔꯨ ꯆꯠꯂꯣꯅ ꯍꯥꯏꯔꯒ ꯍꯧꯕꯤ ꯆꯠꯈ꯭ꯔꯕ ꯑꯗꯨꯀꯥꯟꯗ ꯅꯨꯄꯥ ꯑꯅꯤ ꯒꯦꯠ ꯁꯪꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯤꯗꯥꯏ ꯁꯦꯒꯥꯏꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯁꯪꯉꯣ ꯍꯥꯏꯀꯥꯟꯗꯒꯤ ꯆꯠꯂꯣꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯑꯃꯨꯛ ꯏꯃꯥ ꯑꯃꯨꯛꯇꯪꯒ ꯆꯠꯂꯣꯅ ꯍꯥꯏꯀꯥꯟꯗ ꯀꯩꯅꯣ ꯒꯦꯠ ꯁꯪꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯒꯦꯠꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯑꯒ ꯆꯪꯍꯟꯈ꯭ꯔꯒ ꯑꯗꯨꯒ ꯆꯤꯟꯗ ꯁꯤꯡꯒꯤꯠꯅ ꯏꯠꯂꯒ ꯊꯥꯗꯣꯔꯛꯂꯕ ꯑꯗꯨꯒ ꯏꯃꯥꯁꯤ ꯅꯤꯡꯊꯧꯅ ꯀ꯭ꯋꯥ ꯌꯥꯝ ꯄꯤꯖꯔꯛꯑꯕ ꯃꯥꯜꯂꯦꯅꯦꯅ ꯍꯥꯏꯔꯒ ꯏꯃꯥ ꯅꯪꯁꯤ ꯅꯤꯡꯊꯧꯅ ꯀ꯭ꯋꯥ ꯌꯥꯝ ꯄꯤꯖꯔꯛꯑ ꯃꯥꯜꯂꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯀ꯭ꯋꯥ ꯄꯤꯖꯕ ꯅꯠꯇꯦꯅꯦ ꯆꯤꯟ ꯁꯤꯡꯒꯤꯠꯅ ꯏꯜꯂꯒ ꯊꯥꯔꯛꯂꯦꯅꯦꯅ ꯍꯥꯏꯔꯒ ꯃꯃꯥꯒ ꯀꯇꯟꯒ ꯑꯃꯨꯛ ꯆꯠꯀꯥꯟꯗ ꯅꯤꯡꯊꯧ ꯒꯦꯠ ꯁꯪꯂꯤꯕ ꯅꯨꯄꯥꯗꯨꯅ ꯀꯇꯟ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯈ꯭ꯔꯒ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯌꯥꯔꯣꯏꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕꯗꯨꯗꯅꯦ ꯏꯆꯥꯅꯨꯄꯤꯁꯤ ꯂꯩꯍꯟꯅꯤꯡꯗꯦꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯀꯇꯟꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯝꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯊꯝꯃꯨꯗꯣꯏꯅꯣꯅ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯊꯝꯃꯨ ꯍꯥꯏꯔꯒ ꯂꯨꯍꯣꯡꯉ ꯌꯥꯏ
ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯔꯦ